Matamgi Manipuri Wari channel asibu tambiriba khwai pumnamakpu taram nokjeri ngasisum hausangom Yambung Konseng taratarit suba tangkak amok puduna lakjeri mayam punna taminarasi Priti makhutu kanthokladuna saungna kapngang tawaduna jerakre nangna pama tawkhibada aina kashit kadab laiti chakro lalai jani manang chakro aduga nangsu ingona kep harkan Priti yare taninje pele ogle nupana khoi gina pukja se ai loino ogle asuk chiraba tan jase da ai bathau sabidaba pakadu thangaladuna sauna muksairakle chakpi khro yare siaraga Priti do arakpa taxi muda tongkhaladuna chatkre sangram magok painduna yengnaga leihaude noiso angakpa nupini ko phai nangsu nangi lambiduna chumena khalambadi yare chakro sangram sutamna langtuna namitugi oina leinaba mafam ama sille maraktuda Priti gi paw amata tadri thiba ngamdre sana lemba Priti da hanjen call otpani adubu pai khalakte ngangakani ki banara maraldo gi oi banara call do receive tawraga sini haiba marol ama fawba hairakidre lemba sumatha sana ngahak pung amamugi mayamangduna phamle haifet gyan taraklaba mato sangramda call toksele kudaktuda waiting changkri sangramna thuna lemba se engona call toksele Priti do kafladuna hauchika khoyani se mai manak jang sai ro ai lale sing khang baduna de asi phawwa hauchik phawwa tamen leiselise call the waiting na dum changhandona thamli sangram na ngai tan haijarakli pause soidana wangthona tambada masok jalamani phare Priti nang nau je kari khaliba aduga nangna lairi basina kadaidana nang soi thirano nangina jase aina mangkan krani aduga igi leifam saklakana phone do khudak do da kakre sangram phone do da masing khang da laushele khamaki je makai ani mangki column da samnaramje haujang ngai hang do da tawgida basi karino khalakle ai singda Priti ga akhang si manghan khra ka leresira natraga lima mangonda ai lala haina changjaura chingnari makai ani na lepa leita amana su hende amana su tande animak sangram gi punsida de wakal yamna khalhandoriba miyai ngakdani asamna matha sana ahing doma tumdana lele wangthoi de mana tamkiba paungduna sanalembado kari phibam da leram gani khanbada awaba ma oirambani nonganbaga ngai ngamdre kodakta mafi honglaga lembagi rentamna lakle mafam de yorakbaga rumge thongdu lolamde mantana ghabolaga thokra chalane madui midaba amuk koyeng yenglaga sangramgi kam mapa tamna lakladuna thongduda muk yengli sopal naga leirambaduna adu shupunga ngakri ngakpadugi marakduda paw masu thorakli oh sangram nanglot kibana lembana sawna nangbo thiboi gani kaigina nangda aduk miki thiwaraga jelidaba lembagi kamanungda mi lebagi maongda makolama tarakpaduda phingna chensim ki wangthoido lembadu sawar makongda namichupa malengbagi masadu I thangdana pongongongna jumjing phamlambadu uraga pakhatna chensinduna tepdu muthatle kaino lemba nang toisiba ha nang tormisiba kaino ba habolose masa sagandu pairaga laktana chingthoklaga mapanda puthorakna ba hotnarakli lembadu tamna tamnai narakduna phamangna phamtharakli wangthoi mapira jena lembada munnengladuna hairakli dimba Priti ga sangramga jenkre natra lemba wadu tambada kudikta mapi tarakle makogdu khajik nomladuna chakrasanu yare moidi aina wahawbadu ne pamise as adumai hainuse sangram loi call tawge kudaktuda karina phagadage khalakpada adumai tawkhiba soramgani lemba tamna tawal ama lauduna masadu taithokli nangdi kadai chatlaina wangthoi tamna famtharaduna ngarangina tamkhiba paungduna nangdo soiduna kenoma tawmani haibase aina khangkre se modu kadai da lei ngarangi kari thoki hori dengon ligo bai lemba nok fet dongna
Wari hai balai tera. Moi di huran mamini da ai halak padilot kre. Wangtoi sangram gi khallanga saunung porak de. Aduk phajaba wado sinakraga magi wa kari sutandana chatkibado saunung banal loikre. Aduk wakhal yaudaba ma ba karino de. Sengna bai. Ma thabak sida mara laiti. Lembadu nok thorak de. Laiti. Magi mara sok laiti. British laiti. Ayari kai wasi tension na bahona bane. Yaragadi mai ginak halakona haiba phaw khale. Wangtoi do shawgalakni phamambadu dai phok hawgalakduna. O harisina de nang British dum nungsiriba. Nungsiba hai masidi wangtoi. Miye matana mulanga lawbasu yaroi. Phare phare ai chalagi. Wangtoi wa phok makha taramji thunaka du dai thokri. Lemba haife sekau inarakduna tanarakli. Adubu kashu haiba nangdringai wangtoi gi gari thawbaduna hankri. Numittugi nungthilda Briti Delhi thadokri. Sangram gi wam ta tandana phone phau pairamdana thokibana hankri. Sangram su numittugi nongan bada thorakli. Briti gi mayum gi leifam khangdabana thibasu yamna luna thokli. Amaramda phone do pairaklagadi sini haina bayabadu so pairakdri. Briti thiba haibasi Manipur da yamna luna thokli. Lemba hoiga samari mata nati khanglabanina amuk hena thiba lure. Wangtoi da call ama khakting tawraga kari thokle adongi kai paulai haina hangkina call tawrakli. Wangtoi da sauna phone do tap okhaladuna nang mo pangdaba misaksei punsigi thingna dine bai. Wangtoi gi khonthok de saure haiba adoma khangli. Sangram nungai tan haijarakli. Bai ayari khai Briti da haibani. Lemba da lale haina changjasena. Adubu mana yaba ko walaitri. Wangtoi da nakmi saunu khamli. Hoine noi ni gi dining bathungle natro. Nakhoi ani tagi oiba sangsara mada nungai na chalaba natro. Sangram mamit ushinduna mechak tu khangle. Noi ani ne nungai raga somta limba gi phibamda kari wari phau khangdraba natro. Sangram satapna nangla na logana. Ai Briti ga lemina di bai. Manipur da thokre. Aduga iso Manipur da leire. Wakhala ngawanduna kari dawani haiba phau khangdana chatpane. Ado Manipur da ai Briti bu thiba lure bai. Wangtoi da thuna tasengna nang Briti ga lemina da bra. Lemina di bai. Siyuradi ai nungona wam ta lo loi. Ani do ngayak sana ba yaba wari sanaraga phone do thamnare. Wangtoi Manipur da thokpa yadri. Mage ruba case kaya paisilubana thabak tagi pothabagi matamse chahi magi matam watli. Briti mayum halakpada Nungcthoi na leimbado Briti hoigi imung manung na yengbada yamna ngaitri. Mata sengna mamagi khalaga masado sonthara brahaina di khanbani. Adobo pamna magna khaliba wakhaldu dagi tongali. Briti gi mama bokduna Briti bo chakjana ba kayarak ni haribado. Adobo mana yade. Chaktu jadadi nasado hine soklani ne ibe manangba. Briti do kapladuna. Aida kang ngasi kagade. Wai masakan amni. Mama bokdo nungai tana dang na kanadano waraw risiba se ima bok tayo se dang na pawo waraw bro Briti makok to hire duna ima ba ay kanada sa waraw dita mari sa lay na draba mangoda ay no waraw fam sa tokde lao se chak se khara cha thogaro adagi nang na thorakli ba se thang hajila kadore adu bu ngasi phau ba chak se Enti nungai na chaw hai ba de ni nang ba ma ba ai jage na cha thok lo chal ai ko na char gi ba mama bok to thim ba yar re khaladuna tamin ka du dei thokre asam na hauki bana angang du thamari phajalakli lot ba yarak la roida ba mata mama yaurakle Briti wasai do kani khanbada majin kang bangam da leiri upai leita lona langtuna doctor da angang du manghana ba kayarak haijari Doctor no piduna marui ba advice kaya pirakli. Dang singna angang sibunung sibiyo. Karigumba kanda punsige tangkak amada asigumba phatraba thodo kaya tawkhibasina tungda kaiba kya laklagani. Nang natasingna kirabaso angang kaya gi orphan home kayam leiri. Nona sumain hondok piramlaba macha kaya na iram damsigi kanaba thabak thorom kaya ma tawrokpagi pau khabarda kaida noi thengnaramlagani. Please Briti, mitay kay sising na masing hantarak labani.
yaragadi nang angang si manghanbirano. Pretty wakal do munna khali. Atudi doctor, ay angang si manghandana layragi. Hayang angang si natay bang pauklabang hatamda nang inafamda sinamalakjagi. Yagadra. Doctor do mamanong lagli. Karigiyadani. Noy gumanapi kaya gini, ngasi ko hinglibasi. Pretty upay layta hospital do day thorakli. Asigi matong mamabog da wari pombali jari. Mamabog do wari do tabada do jungkri. Asuklu ba phibam sidi nang nakamdaw na. Pretty do kap lado na. Mabo, ay ngup am talaytre. Ay mating samtati pang miyo ba? Doktor na hayrakli ba wa mayam do so punatam laba matong mamabog do na wa malipli. Magi mama na bi magi yumda Pretty would haidog do na tamlanga. Angang do githa so banamit mamay pang bangay kre. Ngasi Pretty gi angang do una banamit ni. Angang no pa mafangli tabada mamabog do di haraw ba na loy kre. Amok so kantaro ba mikop da kapning ba nungay da ba ani na punsin kre. Masugi masak do umaga nung sinachup do na ngasay gi doktor do gi manag dalang do na angang do thay na basilakli. Doktor gi yum na dra. Amto na jaba yagadra. Doktor do gi machanupi oira mali ama thorak do na nungay dan hayrakli. Nine, ay ma do leki da ba thama phazilakli. Ha, doktor laytra hay ba? Layshabi do na, hay nini, na do na layta ba ni? Itek-tek na layram lang ka, kudag da anaba hawak do na layta ba ni? Hay resibo imema, kariya rumba lay na do. Nene, mama sana dagi heart patient ni. BP siya mo ang ba ni? Handang mamagi mapamlom gi, kana chay na ba karatok pa day, sige pipam siya okay ba ni? Laysabi do na, kam na wari mayam amaliri. Pretty gi mama do di, wari do da hena mabugning lupsandri. Asum na wari saraga thorak pada kari tawgani haina wa mayam amakali. Pretty ga phasana tanaraba mato, Pretty na hawat kangkhat pangamlaba kanda da sangram gi layfam do tiba hawrakli. Facebook da thengna kiba photo amani. Mga kapmina kiba photo kaya pathokla do na hanglaba matong ojina jinna yumdo phanglaba matong sangram hangi gate da angang handoklam do na thamramle. Wai sangnani do halaglaba matong atopa no pa amada tuna luhong na ba wa khana ba hawkre. Ayuk angan ba do sangram gi mamana angang kapagi makol tay hay do na thoraklaga yenglubada angang amakak ningthana yom do na layram ba do bada pakat na angang do pamkhalanga imang do chansalakli. Dasing na ngang do hondok do na thamamba yaba ni. Adobo mayum magge thonggal da layram ba ni na badanam charani khando na thamamda ba ni. Ibang wasangram nang wam talaw ni he. Darba ni he. Imagi po nang go. Sangram sa iyok to ngana dhawkot pa ni. Ngasi haw khara theng kramali. Mama na kawri ba do ta do na. Ima. Gadawu yarage. Mama do ngangak na. Do. Yang mo he. Angama khoi gi get hondok lam hi ne. Tha pha khiroi ne. Angang si ubada ima na khangle. Nimit tara mari ni. Tara mangamong khakta subangang soidan oi gani ne. Sangram angang do da munnengli. Masak do yeng pada maga masak hayrap mani. Uru bada jingna ba ma dipokli. Angang do bu yom liba fi manong do da je masu yawramli. Sangram. Angang si manghan krage na di khan mani. Atubo ayu bay laytre. Kaya gino khangda nangon na jase. Pathok lagi hay na fawkhali. Nang yek pukjaba na jadam ni khando na angang si bulok sanbiyo ko. Sangram chi do da iram liba mayam do paraba matong angang do manoy na kon khalaga nung sinachup do na kamli. Wari pomba do mama na khanghan kre. Mama do bakal phazana khalli kari na phagada ki khando na. Ado di imaw do lokshin biba di kari kai. Sangram na tab na ay nahagi khan baso maduni ma. Asum na Pretty bu mamawoy na lokshin na ba yam ka na honarakli. Machano pa do yung chathira ni khando na. Napido ba lokshin ba tataki ba ni? Imang manong giso khanda ba yate? Makoy na Pretty bu phang na ba thiraklaba matong kay na thangda Pretty do lohong do rehay na bawa mataraki. Nasi hajing karay pukre. Sangram thaway chang na napado ka na no hay na pazana kum na tigalaba matong bakalwa na mayum da halaki. Namito da gihaw na Pretty bu magi thamoy da yek pa hawgre. Lohong bagi numito ni. Mamabog do na yamwa na luwang hoy gating na badagi namhado na Pretty would hajaki ba ni.
Pretty lamjat sajat ki maramda kari mata pankhidabanina mi manasu harau harau mamoina lawsanki. Luwang sa piklingaydagi hauna majing maso nairakpa angang amoyna haurakki. Nupida khara katukaran tawbagi pau kaya matarakrabani. Aduna nupi thiyaningduna leirambaga tanja chapchakibani. Maulaklabadi mauna maraina jiksan jakisani khalladuna. Asumna luhongbadu wangtui thorakpa yadabadagi adum maminggi oina hongkre. Sanalimba Manipur thorakli. Pretina maungi visit chetuna chatkibadu uraga baktana lembada wa kaya haike. Adubu mana tabikide. Manawbu hena warauduna kupangna thanduna yumduda fawba leminakide. Lemba nong magi yuda thakpada piba mama sokjalaklabani. Mapana kara saphagadra haina office ki thabak pumba machana sinana ba honarakni. Handa babung se khara warini. Nang saujikti nahina sin phajana tamba lurabanina babungi mahotse nang nasin mangamlani haiba babungna thajaba ngamle. Lemba tapna ado hekido haibuna babo. Punsibana tapna hanglibu maphamse nang namukta menchelo. Aduga babungne imau mapamle ko. Yamna loba thabak ani ka koktakta thangal amlaga punsibado tumin jatkre. Lemba hoi haibada tare. Asigi matung mapabonggi office to mana khara yengsinba haurakpani. Baktadi mamanga punna tungana laikre. Punsibana chetuna wadu samdaina naba hotnabani. Aduba lembagi manawna pampaktani. Masu manung kalladuna yumduda khong thangjilakloi haina chapyungna lepkre. Matam kharagi matung wangthoigi aroiba matam yawaduna mayumda thorakki. Pritina wangthoi se hanana imungi mini haiba khangkhide. Nungcthoi mabuk phatraba mayamba luwangna inauma leiri haina wari sasade. Mem hoiso dumangai. Henjana imungi thabak pomba tawduna lakpani. Kharaga hanadagi tanba nupi oiri mapa jana bahaido oikre mangondade. Handak Pretty langpadagi luwang sohanadagi kajik hongba manba mawongduna mi mana mamaubu sanada sanani haina thazana luna dawba haukibani. Wangthoi geta gari khamnaga magi bothorokpa pochai kharado jingduna imungda changlakle. Samangda leplaga henjabu kaure. Henja damja lai loga ka lege. Henja da thabak tawribra khangde khumlakte. Mapanami ama langpagi makhol tabaduda Pretty do hathwa do thorakduna mangolda leplaga kana hangbibano. Imung mi kanam taja haudre. Makhol tabada wangthoi do tung hanu ansilaktuna yenglakpada mawamagi phizolda Pretty do leplaga leirambado bada. Pretty shungakna wangthoi hanadagi asangwa handribani. Nupidugi maramdagi ni ngasi magi luna tinakraba marup ama kaina duna leirimbase wangthoi sangna nang imungse kadawmino. Pretty kumpham khangda tumin leplaga leibado bada wangthoi do hen sangnunga pokre. Haise nangona natro nang sida kadaino nang bosida changbagi ayaba kanana pige. Mapana lawnabagi makhol da ambada mi madu praprak chen thorakduna. Haima ibunga wangthoi icha lakpaga kaisu khanghaudredana imade. Wangthoi pakhumga pide Pretty da makhot thelladuna. Ima sikanano hayo masiru pise kanano ima. Mamadi khangzadabanina nokmi ga tawaduna khumnakle. Hey nang da chawmi nupi ni hey. Nang da laikibada luhongbaga amta yawkhije. Maw nang leptana leirabro mayongna bamda puthokdana. Pretty do thuna imungda chenchinkre wangthoi su sort thabet holaduna asangba amagi sakfamda leiri. Henja imungdagi hatho janthorakduna. Aya akoi damcha lai damcha. Chensunna khabar jedo mai jamnaga wangthoi mamangduda thamladuna. Se kanthoba potoi baibige se damcha lao se. Henjagi nungsiba maongduda nungaitaba ama mongpokladuna makok mapada pairaga haifet naladuna. Nasa kasu tawdraba nangde. Kasu tawdeda. Ado damcha nangai nang janinge. Ay thongge. Thunu thongangkeba. Yareda damcha di nang na thongba ma hekta chardawni. Ani do nok tana imunu changkibada uraga Pretty gi ka gi thongnawdagi ngunneng laduna. Oh, aingi punsida yugodaba tingkhang masang watlidana. Nang busagi khongnani tawrabago. Nang phawda aina net khaiduna manghalamke.
Namittudai hauna Wangthoi asoiba tanja kaya puthoknaba ngairakibani. Aduga Wangthoisu chap manana Manipur thorakiba numittudagi sangrambu thiba hauki. Sangram yaudana mana pangthokadawriba thabakto mai pakloi haiba ma khangde. Sangram saungna mayamgi mangduda wari pumba lirakpaduda Pritidi makhongdo chumna lepha phawba ngamlakdri. Luwang saungna Pritigi manakti changsiladuna kupangna on-ondana thajilli. Hai, Octobi! Nangi langda thoruba isei ai muk apang majiba leiramdrene. Priti kaptuna maru lukthaduna leili. Wangthoi khara hena phozilo haimbai maongda lepduna leidi. Ngasi thajadaba wari mayamduna mangda lengduna leirabada mi mani sauningmana loikri. Nahan makai Pritina sanaramba kumhai mayamsida madi thajarubani. Aduba ngasi khanglaklaba mikupsidadi sauningmana loikri masado. Hai, achauba! Adu lemna thaganude! Mabu yumsidagi magtu paira laktuna inkone. Lawang Pritigi masamda paradona nangni mungsida leiriba makai ichulinaw gi marisone nong magi komthokpa hawraklani. Wangthoi shauringai mathaktuda amukka sugi haijilakli. Akhoi anja kadaida lei hayo. Mane hanjabu karama mafamda thami haibado adu sangoda jo.